Hello mayam, ngasidi full moon ni aduga ngasise adum yamna rare oiba blue moon oigani haina adum haidi mayam khangbibasu yaramgani khangbidabasu yaramgani. Blue moon se once in 10 years natragana once in 20 years appear tawi kwa. Ado ngasi August ki date 19 August 24 August 2024 date 19 se sigi full moon se blue moon oigani haina haye dugu ado blue moon haibasida hoina haidi ngasi yengadaba reading se ꯄꯥꯏꯜ ꯑꯣꯏꯅꯗꯤ ꯈꯥꯏꯗꯣꯛꯆꯔꯔꯣꯏ ꯃꯌꯥꯝꯅ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯐꯨꯜ ꯃꯨꯟꯁꯤꯗꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤ ꯏꯁꯥꯗꯒꯤ ꯀꯔꯤ ꯀꯔꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯔꯤꯂꯤꯁ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯒꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯏꯁꯥꯗ ꯑꯐꯕ ꯆꯦꯟꯖꯦꯁ ꯄꯨꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯃ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯄꯥꯏꯜ ꯑꯗꯨꯝ ꯈꯥꯏꯗꯣꯛꯆꯔꯔꯣꯏ ꯁꯤ ꯄꯥꯏꯜ ꯑꯃꯈꯛꯇꯪ ꯑꯣꯏꯔꯅꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯗꯣꯏꯅꯤꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯗꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯂꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤ ꯌꯥꯝꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯇꯨꯡ ꯇꯥꯔꯛꯄꯗ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯅꯤꯃꯤꯟꯅꯁꯦ ꯃꯌꯥꯝꯅ ꯑꯗꯒꯤ ꯄꯣꯖꯤꯇꯤꯚꯤꯇꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯦꯅꯤꯐꯦꯁ ꯇꯧꯃꯤꯟꯅꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯉꯁꯤꯗꯒꯤ ꯑꯐꯕ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯏꯛ ꯅꯤꯡꯖꯕ ꯇꯥꯔꯒꯗꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯍꯧꯔꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯀꯔꯤ ꯀꯔꯤ ꯔꯤꯂꯤꯁ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯒꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯗ ꯁꯟ ꯀꯣ ꯔꯤꯚꯔꯁꯅꯦ ꯅꯥꯏꯟ ꯑꯣꯐ ꯋꯥꯟꯁ ꯀꯣ Queen of Swords, Three of Wands reverse, kari kari release tauba yabage amadi kari kari gain tauba yabage habado mayam pamna yengminasi. Five of Cups ko sima laikre card se dum haidi pile khaido aroidabanina card se dum khara yamna draw tawjabani ko aina. Nine of Cups, the Hermit, King of Pentacles ko, the Death card release ko, Queen of Cups empathy. So card se yame ai adum haidi pick toriba singsena kana thammaga haidi aigi camera sida udabanina ko mathang mathang adum explain tawjarake koi hana card shuffling solution gi se tawbani ko sise moon energy card ne sidagi mo khoi ngasigi full blue moon sidagi kari kari energy pige kari kari release tawba natraga gain tawba yabagi energy pige habadu yengminasi ko ma'am. A fairy climax approaches. Look at the bigger picture. Take time to breathe out. Communication is key. Meditate and contemplate. Card se dum yami ko myam ai yamna dum draw tawjarabani haidi pile khaido roidabanina ngasigi reading se in depth oina changsinnaba ko. Your commitment is being tested. So leijare card singse ado hojik ahanbada khoina life ta ko ngasigi full blue moon sidagi release tawba darkar leiba gaido haidi isagidagi kari kari negativity release tawba darkar leige haiba singdugi maramda yengminarase. ahanbada Queen of Swords haiba card reverse ni ba ko. So sigi Queen of Swords haiba card reverse gi matungina ngasi full blue moon sidagi ko mayamna isada haidi yarigai
ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯕ ꯃꯦ ꯕꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯗꯕꯕꯨ ꯑꯣꯏꯔꯣ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯗꯔꯀꯥꯔ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯁꯤꯁꯦ ꯏꯁꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯀꯩꯒꯨꯝꯕ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯔꯤꯈꯩ ꯏꯁꯥꯅ ꯁꯤꯒꯤ ꯍꯦꯕꯤꯠ ꯑꯣꯔ ꯁꯤꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯃꯔꯝꯗꯤ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯔ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯜꯇꯔꯅꯦꯠ ꯑꯣꯔ ꯒꯣꯜ ꯑꯃ ꯂꯩꯖꯗꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯗ꯭ꯔꯤꯝꯁ ꯅꯠꯇ꯭ꯔꯒꯅ ꯆꯞ ꯆꯥꯕ ꯒꯣꯜ ꯑꯃ ꯂꯩꯇꯕꯒꯤ ꯃꯤꯅ ꯏꯁꯥꯁꯦ ꯃꯁꯤꯡ ꯊꯥꯕꯗ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯗꯤ ꯃꯤ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯗꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯦꯒꯦꯇꯤꯞ ꯁꯥꯏꯗꯇ ꯑꯣꯏꯅ ꯈꯟꯕꯤꯕ ꯏꯁꯥꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯃꯤꯅ ꯈꯤꯇꯪ ꯍꯟꯊꯅ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯌꯥꯔꯤꯈꯩ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯗꯦ ꯀꯥꯏꯅ ꯈꯟꯕ ꯑꯣꯔ ꯀꯩꯅꯣꯃ ꯁꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩ ꯀꯥꯏꯅ ꯈꯟꯕ ꯁꯤꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣ ꯍꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯅꯤꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯃꯇꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯖꯒꯥ ꯑꯌꯥꯝꯕꯗ ꯏꯁꯥꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯂꯔꯟ ꯇꯧꯕꯤꯌꯣꯕ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯁ꯭ꯇꯦꯟ ꯇꯧꯕꯁꯦ ꯂꯔꯟ ꯇꯧꯕꯤꯌꯣꯕꯀꯣ ꯃꯊꯪꯁꯤꯗ ꯗ ꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯅꯦꯕꯀꯣ ꯁꯣ ꯁꯤꯒꯤ ꯗ ꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯅꯦꯒꯦꯇꯤꯚꯤꯇꯤ ꯅꯦꯒꯦꯇꯤꯞ ꯊꯣꯠꯁ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯐꯕ ꯈꯟꯕꯩ ꯃꯍꯨꯠꯇ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯁꯤꯗ ꯑꯃꯨꯛ ꯁꯣꯏꯔꯛꯇꯅ ꯀꯥꯏꯅ ꯈꯟꯕ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯁꯤꯗ ꯑꯃꯨꯛ ꯀꯥꯏꯔꯛꯇꯅ ꯀꯥꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤꯅ ꯈꯟꯕꯩ ꯃꯍꯨꯠꯇ ꯑꯁ ꯐꯠꯇꯕ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯈꯟꯖꯟꯕ ꯋꯥꯈꯜꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯏꯉꯝ ꯉꯝꯗꯕ ꯔꯤꯁꯦꯟꯠꯂꯤ ꯏꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯅꯝꯖꯟꯕꯩ ꯇꯥꯏꯞꯇ ꯇꯧꯕ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯉꯝꯗꯕ ꯑꯗꯒꯤ ꯀꯩꯅꯣꯃ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯏꯁꯥꯗ ꯈꯤꯇ ꯈꯨꯔꯧ ꯊꯥꯡꯉꯛꯄꯒꯨꯝꯕ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕꯁꯦ ꯍꯦꯛꯇ ꯊꯣꯛꯀꯟꯕ ꯀꯣ ꯃꯦ ꯕꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯉꯝꯗꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯌꯦꯠ ꯑꯄꯟ ꯊꯦꯡꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯐꯨꯜ ꯃꯨꯟꯁꯤꯗꯒꯤꯗꯤ ꯐꯠꯇꯕ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯤꯡꯁꯦ ꯏꯁꯥꯗꯒꯤ ꯂꯣꯏꯅꯃꯛ ꯔꯤꯂꯤꯁ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯝꯗꯥꯏꯗ ꯄꯣꯖꯤꯇꯤꯚ ꯊꯣꯠꯁꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯣꯕꯀꯣ ꯃꯊꯪꯁꯤꯅ ꯅꯥꯏꯟ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯅꯥꯏꯟ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯇꯥꯕꯤꯔꯤꯕ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯑꯦꯟꯁꯤꯌꯁꯅꯦꯁꯀꯨꯝꯕ ꯍꯥꯏꯗꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯦ ꯑꯣꯔ ꯀꯩꯅꯣꯃ ꯄꯥꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯕꯒꯨꯝꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯔꯦꯁꯂꯦꯁ ꯑꯣꯏꯕ ꯏꯝꯄꯦꯁꯟ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯇꯧꯋꯦꯕꯀꯣ ꯏꯁꯥꯁꯦ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯌꯥꯝ ꯀꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯋꯦ ꯑꯗꯣ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯑꯞ ꯑꯦꯟ ꯗꯥꯎꯟꯁꯅꯦ ꯑꯐꯕ ꯃꯇꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯥꯏ ꯄꯥꯛꯄ ꯁꯛꯁꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯚꯤꯇꯤ ꯑꯦꯟ ꯐꯦꯂꯤꯌꯔꯁꯨ ꯑꯗꯨꯝ ꯀꯥꯎꯟꯇꯔ ꯇꯧꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯂꯥꯏꯐꯇ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯐꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯇꯦꯟꯁꯟ ꯂꯩꯕꯒꯨꯝꯕ ꯑꯗꯒꯤ ꯑꯐꯕ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯄꯥꯈꯠꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯍꯣꯏ ꯖꯒꯥ ꯈꯔꯗꯗꯤ ꯐꯩ ꯑꯗꯨꯕꯨ ꯏꯁꯥꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯇꯦꯟꯁꯟ ꯂꯧꯁꯟꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯁꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕꯒꯨꯝꯕꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣ ꯁꯤꯁꯤꯅ ꯈꯤꯇꯪ ꯍꯦꯟꯅ ꯗꯤꯞ ꯑꯣꯏꯅ ꯆꯪꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯨꯝꯕꯗꯁꯨ ꯏꯐꯦꯛ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅ ꯏꯝꯄꯦꯁꯟ ꯑꯣꯏꯕ ꯔꯦꯁꯂꯦꯁ ꯑꯣꯏꯕ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯑꯗꯒꯤ ꯄꯥꯈꯠꯄ ꯑꯗꯒꯤ ꯅꯨꯡꯅꯥꯡꯕ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯝꯕꯤꯌꯣꯕꯀꯣ ꯉꯁꯤꯗꯒꯤꯗꯤ ꯃꯊꯪꯁꯤꯅ ꯊ꯭ꯔꯤ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯊ꯭ꯔꯤ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯍꯥꯏꯕꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯃꯦꯇꯔꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯦꯟꯗꯁꯤꯞꯇꯕꯨ ꯑꯣꯏꯔோ ꯌꯥꯔꯤꯈꯩ ꯊꯥꯔꯠ ꯄꯥꯔꯇꯤꯒꯨꯝꯕꯁꯦ ꯆꯪꯉꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯔꯛꯇ ꯑꯣꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯑꯗꯨꯝ ꯊꯥꯔꯠ ꯄꯔꯁꯟꯒꯨꯝꯕꯁꯦ ꯆꯪꯉꯛꯑꯒ ꯃꯤꯇꯣꯞ ꯑꯃꯅ ꯆꯪꯉꯛꯑꯒ ꯑꯋꯥꯠ ꯑꯄꯥ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯔ ꯐ꯭ꯔꯦꯟꯗꯁꯤꯞꯇꯨꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔ ꯑꯃꯗꯤ ꯏꯁꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝꯕ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯕꯁꯤꯡꯒ ꯍꯥꯟꯅ ꯐꯖꯅ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕꯤꯌꯨ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯆꯠꯄꯤꯌꯨ ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯈꯔꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯏꯁꯥꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯇꯣꯞꯇ ꯊꯥꯖꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤꯗꯨꯗ ꯑꯣꯏꯅ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯌꯥꯔꯤꯈꯩ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯄꯔꯁꯣꯅꯦꯜ ꯖꯒꯥꯗ ꯃꯤꯇꯣꯞ ꯆꯪꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯃꯊꯪꯗ ꯐꯥꯏꯚ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯨ ꯊꯣꯛꯂꯛꯏ ꯐꯥꯏꯚ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯁꯦ ꯔꯤꯁꯦꯟꯠꯂꯤ ꯑꯃꯗꯤ ꯍꯥꯏꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯗ ꯑꯣꯔ ꯔꯤꯁꯦꯟꯠꯂꯤ ꯏꯁꯥꯁꯦ ꯁꯝ ꯁꯣꯔꯠ ꯑꯣꯐ ꯗꯤꯁꯑꯄꯣꯏꯟꯃꯦꯟ ꯁꯦꯠꯕꯦꯛꯁ ꯐꯦꯂꯤꯌꯔꯒꯨꯝꯕ ꯈꯔ ꯊꯦꯡꯅꯈ꯭ꯔꯦ ꯑꯣꯔ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯈꯜꯂꯨꯕꯒ ꯔꯤꯌꯦꯂꯤꯇꯤꯒ ꯆꯥꯟꯅꯗꯕꯒꯨꯝꯕ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯕꯅ ꯑꯃ ꯔꯤꯌꯦꯂꯤꯇꯤꯅ ꯑꯃ
ꯏꯁꯥꯒꯤ ꯄ꯭ꯂꯥꯟꯒꯤ ꯑꯦꯀꯣꯔꯗꯤꯡꯗ ꯂꯥꯏꯐꯁꯦ ꯆꯠꯂꯛꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯥꯏꯐ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯑꯞꯁ ꯑꯦꯟ ꯗꯥꯎꯟꯅꯤ ꯑꯐꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯂꯥꯏꯐꯇ ꯅꯦꯒꯦꯇꯤꯚꯤꯇꯤ ꯀꯥꯎꯟꯇꯔ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯏꯁꯥꯅ ꯐꯠꯇꯕ ꯉꯥꯛꯇ ꯈꯟꯖꯤꯜꯂꯒ ꯂꯩꯒꯅꯨ ꯁꯤꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯦ ꯂꯣꯏꯈ꯭ꯔꯒ ꯑꯩꯒꯤꯗꯃꯛꯇ ꯄꯣꯖꯤꯇꯤꯚ ꯗꯦꯖ ꯂꯥꯛꯈꯤꯅꯤꯀꯣ ꯑꯩꯒꯤꯁꯨ ꯐꯨꯜ ꯃꯨꯟ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯀꯣ ꯍꯥꯏꯅ ꯄꯣꯖꯤꯇꯤꯚ ꯍꯣꯞ ꯑꯃ ꯊꯝꯕꯤꯌꯣꯕꯀꯣ ꯃꯊꯪꯗ ꯔꯤꯂꯤꯁ ꯀꯣ ꯗꯦꯠ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯗ ꯐꯠꯇ꯭ꯔꯦ ꯃꯥꯡꯖꯔꯦ ꯑꯦꯟ ꯏꯁꯥꯗ ꯀꯥꯟꯅꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯍꯦꯕꯤꯠ ꯑꯣꯏꯔꯣ ꯄꯔꯁꯟ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯏꯁꯨ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯨꯕꯗ ꯁꯨꯡꯀꯥꯟ ꯀꯥꯟꯅꯔꯔꯣꯏꯗ꯭ꯔꯕ ꯑꯗꯒꯤ ꯏꯁꯥꯅ ꯐꯠꯇꯦ ꯈꯪ ꯈꯪꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯒꯨꯝꯕ ꯍꯥꯏꯗꯤ ꯁꯨꯝ ꯍꯦꯕꯤꯠꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯔꯨꯞ ꯃꯄꯥꯡ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯁꯔꯀꯜ ꯑꯣꯏꯔꯣ ꯔꯤꯂꯦꯁꯟꯁꯤꯞ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯑꯣꯏꯔꯣꯀꯣ ꯏꯁꯥꯗ ꯐꯠꯇ꯭ꯔꯦ ꯀꯥꯟꯅꯗ꯭ꯔꯦ ꯃꯥꯡꯖꯔꯦ ꯈꯪ ꯈꯪꯅ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯂꯩ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯕ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯃꯣꯇꯤꯚ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯗꯤꯁꯤꯖꯟꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯋꯥꯔꯛ ꯇꯧꯕꯤꯌꯨ ꯉꯁꯤꯗꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯄꯨꯝꯅꯃꯛ ꯏꯁꯥꯒꯤ ꯂꯥꯏꯐꯇꯒꯤ ꯔꯤꯂꯤꯁ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣꯕꯀꯣ ꯁꯤꯁꯤꯗ ꯏꯁꯥꯅ ꯔꯤꯂꯤꯁ ꯇꯧꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅ꯭ꯌꯨ ꯐꯨꯜ ꯀꯩ ꯍꯥꯏꯅꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤ ꯏꯁꯥꯅ ꯀꯔꯤ ꯀꯔꯤ ꯒꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯦ ꯂꯥꯛꯄꯗꯒꯤ ꯏꯁꯥꯅ ꯅꯤꯡꯖꯔꯝꯕ ꯄꯥꯡꯊꯣꯛꯀꯦ ꯀꯟꯕ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯄꯥꯡꯊꯣꯔꯛꯄ ꯉꯝꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯈꯔ ꯑꯗꯨꯝ ꯎꯏꯀꯣ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯄ ꯕꯠ ꯑꯌꯦꯠ ꯑꯄꯟ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯄ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯒꯨꯝꯕ ꯑꯣꯔ ꯏꯁꯥꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯜ ꯈꯔ ꯑꯗꯨꯝ ꯃꯍꯩ ꯆꯥꯕꯒꯨꯝꯕ ꯏꯁꯥꯁꯦ ꯊꯕꯛ ꯈꯔꯗ ꯐꯨꯜꯐꯤꯜꯃꯦꯟ ꯈꯔ ꯑꯗꯨꯝ ꯐꯪꯕ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯖꯕ ꯈꯔ ꯑꯗꯨꯝ ꯊꯨꯡꯕ ꯌꯥꯕꯒꯤ ꯚꯤꯖꯟ ꯄꯤꯌꯦ ꯑꯗꯨꯅ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯅꯤꯡꯖꯕ ꯂꯩ ꯇꯥꯔꯒꯗꯤ ꯍꯣꯏ ꯅꯤꯡꯖꯕꯗꯣ ꯃꯊꯟꯇ ꯐꯠ ꯂꯥꯎꯅ ꯑꯣꯏꯊꯣꯔꯛꯇꯣꯏꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯅꯤꯡꯖꯕ ꯈꯔ ꯊꯨꯡꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯤ ꯎꯕ ꯐꯪꯉꯦꯕꯀꯣ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤ ꯀꯔꯤ ꯒꯦꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯃꯤꯒꯤ ꯏꯃꯣꯁꯟ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯈꯪꯅ ꯆꯠꯄ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯃꯣꯁꯟꯕꯨꯁꯨ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯥꯁꯦ ꯋꯥꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣꯔ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯣ ꯔꯤꯂꯤꯐ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯏꯁꯥꯁꯦ ꯋꯥꯈꯜꯁꯦ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯅ ꯃꯦꯟꯇꯦꯜꯂꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁ ꯀꯩꯀꯥꯁꯦ ꯐꯖꯅ ꯑꯦꯝꯕ꯭ꯔꯦꯁ ꯇꯧꯔꯒ ꯑꯦꯝꯄꯦꯊꯤ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯥꯝ ꯑꯣꯏꯅ ꯂꯥꯏꯐꯁꯦ ꯂꯤꯗ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯉꯁꯤꯗꯒꯤ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯐꯅꯌꯥꯝꯅ ꯀꯤꯌꯣꯇꯤꯛ ꯑꯣꯔ ꯆꯔꯥꯡꯅꯕ ꯂꯩ ꯇꯥꯔꯒꯁꯨꯀꯣ ꯃꯊꯪꯗ ꯀꯤꯡ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤꯗꯤ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤꯗꯤ ꯉꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯣꯔ ꯈꯔꯁꯨ ꯑꯗꯨꯝ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯊꯣꯡ ꯈꯔ ꯑꯗꯨꯝ ꯍꯥꯡꯗꯣꯔꯛꯄ ꯌꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯅꯕ ꯑꯅꯧꯕ ꯂꯝꯕꯤ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯐ꯭ꯂꯣ ꯂꯩꯔꯝꯗꯕꯁꯦ ꯐ꯭ꯂꯣꯒꯨꯝꯕ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯥꯛꯄ ꯌꯥꯕꯒꯤ ꯚꯤꯖꯟ ꯂꯩꯕꯅꯤꯅ ꯏꯁꯥꯅꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯇꯥꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯇꯥꯜꯂꯒ ꯍꯦꯛꯇ ꯂꯣꯏꯁꯟꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯖꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯌꯥꯕ ꯁꯦꯚꯤꯡ ꯑꯃ ꯇꯧꯍꯧꯅꯕ ꯃꯐꯝ ꯈꯪꯅ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯍꯧꯅꯕ ꯏꯁꯥꯅ ꯍꯣꯠꯅꯕꯤꯌꯣ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕꯁꯨ ꯂꯦꯞꯄꯤꯒꯅꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝ ꯗꯣꯔꯁ ꯃꯌꯥꯝ ꯑꯃ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄ ꯌꯥꯏ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯗ ꯍꯔꯃꯤꯠ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯗꯒꯤꯗꯤ ꯏꯁꯥꯁꯦ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯣꯁꯤꯌꯦꯜ ꯁꯔꯀꯜꯒꯨꯝꯕꯗꯒꯤ ꯈꯤꯇꯪ ꯁ꯭ꯇꯦꯞ ꯑꯥꯎꯠ ꯇꯧꯔꯒ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯍꯦꯟꯅ ꯃꯇꯝ ꯄꯤꯕꯤꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯒꯨꯝꯕꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯒꯦꯗꯔꯤꯡ ꯃꯌꯥꯝ ꯄꯨꯟꯕ ꯂꯥꯡꯕꯁꯦ ꯍꯣꯏ ꯌꯥꯎꯗꯕ ꯌꯥꯗꯕ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯏꯅꯤꯡꯉꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯀꯛꯊꯔꯒ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯒ꯭ꯔꯣꯠ ꯔꯣꯝꯗ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤꯌꯔ ꯔꯣꯝꯗ ꯅꯠꯇ꯭ꯔꯒꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠ ꯔꯣꯝꯗ ꯈꯤꯇꯪ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯁꯥꯏꯂꯦꯟ ꯖꯣꯟꯗ ꯈꯤꯇꯪ ꯁ꯭ꯇꯦꯞ ꯑꯥꯎꯠ ꯇꯧꯕꯤꯔꯒ ꯏꯁꯥꯅ ꯍꯥꯏꯗꯤ ꯄꯤꯁ ꯑꯣꯏꯅ ꯂꯩꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯄꯤꯁ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯔꯣꯝꯗ ꯈꯔ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯗꯇꯩ ꯐꯪꯉꯦꯕꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯏꯅꯔꯖꯤ ꯀꯥꯔꯗꯁꯤꯡꯁꯤꯅ ꯉꯁꯤꯒꯤ ꯐꯨꯜ ꯕ꯭ꯂꯨ ꯃꯨꯟꯁꯤꯒꯤ ꯀꯔꯤ ꯀꯔꯤ ꯏꯅꯔꯖꯤ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯔꯣꯊ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯣꯔ ꯑꯣꯄꯟ ꯇꯧꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯔꯕꯅꯤꯅ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯦꯟꯊꯨꯁꯤꯌꯦꯁꯇꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯐꯂꯤ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯀꯗꯧꯔꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯡꯁꯦ ꯁꯤꯖ ꯇꯧꯅꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯡꯁꯦ ꯂꯧꯁꯤꯟꯕ ꯉꯝꯍꯧꯅꯕ ꯏꯁꯥꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯕꯤꯔꯣꯕꯀꯣ
Mathangda your commitment is being tested. So sisina ngasai third person guma changak pa yai habdo family relation da oiro, siblings relation da oiro, friendship da oiro, natragana relationship da oiro, mitop na chagaga awat na pasaba amadi yakai tinjai na bahot na ba amana amada phattaba pau tamsilaga relationship tubu manghan na bahot na ba aduguma khara thengnar pi yai baduna isana isagi commitment tawkiba jaga friendship oiro relationship oiro commitment tawkiba jaga dadi strong oina lepna bahot na biu aduduga commitment dadi haidi mitop na changaga awat apa sahanbiganu haiba advice se katai phangebo mukaswa mathangda communication is the key ko sisi ngasai so haijabado haidi mina kainoma pau tamsile or kainoma oire kainom haijile haine hekta aduda thajaraga thabak se decision se lobigano bako haidi isana mi amana isada mi topa amagi maramda isa ko sa person amagi maramda pawam tame natragana problem am thode na pawam tame hai targa so hana phasna communicate tawthoga chummabra lalebra haibado phasna haidi hana khandok piraga decision lobiyo bako mathangsina meditate and contemplate so ngasigi full blue moon sidagidi isase isagi ba personal matam kitang lobiyo isase yamna stress leiba tension leiba anxiety leiba gi mong su khara uiye duna isagi ba matam khara lobiyo kitang haini rest tobiyo nature ga connect tobiyo pothabiyo adagi isada kitang time pibiyo isagi mental health inner health ko kitang heal tawna matam pibiyo ba ko ngasi haiba numit sidagi hai tare ko aduga look at the bigger picture so life haibase isana focus story badugak life nate atopa mayam ama su life sida mayam ama thoiba happening oribani ko aduna isana pamba thaba ama oithoraktre natraga isana hotna jaba jaga amada mai pak tre isana disappointed oiba natraga give up tawba sigumba si yari to bigano life haibase mix of success and failure ne aduna success oiba jaga da enjoy to bigani failure oiba jaga da isana ningana bagi muhuta bigger picture do ni yenga hena work to biyo habane ba ko last but not the least the so take time to breathe out haise ko isana isase matam pi ba khitang wat pa male ngasai gi responsibilities handle tawringai dabu oiro natraga duties fulfill tawna ba hotnaringai dabu oiro isase ngasai gi stress ko badom mayam ama leibagi ko hauji to tension ko basumi am leiba male wakhal kitang charang na ba male isagi oina personal matam phangdaba male ba ko aduna ngasi haiba numit sidagi adum nongmani ni natraga adum matam khara haidi isagi tawda yadaba thabaksing taw taragasu isagi ba personal space kitang pibiyo personal zone kitang pibiyo take a deep breath ko adagi phasna pothabiyo isagi ba matam kitang lobiyo heal tawbiraga hen anova fresh start ama tawbiyo haiba advice se karte phange ba ko so sumaina pi ngasigi full blue moon ge reading se dagi loba ya advice sing lotion biraga mayam mathang reading amungai minarase duga ngasidagi yamna phaba numit amo oi minarase ko ano sida loishinjarge video se aphaba numit ama oinanaba aphaba makha tarakpada aphaba mayam phangnanabagi damakta mayamna full blue moon haina comment tawbiramo ado ngasigi reading se matang final loishinjarage ko thank you for watching